Hello, my YouTube family. Manipurihommaker channel mayam bu taram nok chari. Mayam ngasi Utti Asangba yamna thubi Khuthong mochar ke ko. Akhoi gi soka mata tawroi doine. Aduga hau ti leitre akhoi gi momon lauraga ne. Aduga lengdabi khuleng da suthong doine ko akhoi gi pangkhokla siam lenggan ba mi leidana ko. Adu suleng lenghan loi doine. Aduga maina thong ge habdu yang minna se aduga uti thong ba sa akhoi di angang oiringai da lairabagi akhoi gi hinjang je thong ningai leitabagi thongi ne haina dumaina khale ko kolage akhoi gi mana masing pa hekta hega dum cheng je khara hapchalaga dum pangthong thong ne ba adugi do ningjang poiwan aduga mai thong ge habdu yang minna se mayam ai sunga si je akhoi gi hinjang se thong ningai leitana kai thong je khan ba je da sumaina phatlau thong jan ba se ningjang poiwan ne thaina gi do pangkhokla se akhoi gi hekpa matam da su masai am nan ba tingkang paktaba yenga hekle phajana chamthoga hapchale ko aduga sebot mana khitang ama su pat pat thachale aduga pangkhokla se khara yamna hapige dum sangmani ko aduga uyen se chu manga truk sum ta lei akang bodo ado ising asa bodo thok ting thoga chamthokpan ado gi de moro tekpa asangba khara amaga hapchale ado khamhe sinba mana ga loi ho bane do heklak tre thu bodo office pa su thengane na jang ye thongningai leitadana matha saba ado gi de kamphoi chu howe ko kamphoi mana do khara me hekchale duna mana masing achangba dum pahata hapaya bani ko thaina di kuthable mana ga hapado manam yam nungsi bane hujikan di houdre aduga husband na asnangi hinjang leitabagi hinjang ji khuwa amne punchi da sumaina bo hau bajadri kana haibe wan dede hujik mayan singche sumaina loina ne akhoi ge mahi ke ka haptringai thangatringai da loi hapchan ji ko ngasai ai leng dana ba haijabado adu pangkhokla se leng dana ba magi trick se duki matik yamgre mathang haijarake aduga na kupi se khara yamna dum hapjale ko aduga khoren sok tu tawroi da bani na akhoi gi sok taw gada ba machal sing do adu su loi haporase tespata se ani khangmaya ida thadalaga hapchale aduregi di manam nungsina ba heri bob akang ba khitang amaga hapchalawrage aduregi di ngari kabuk lawthok pa se ani hum mama hapchale ngari hapasina khoi gi hinjang mahau la hin batana leng bu su phali hai ko aduga pada ba su phali hai bane ba loi pha bane dum adugi khitang ama lawraga khoi gi cheng ne hawai kang ta khitang chine ani je phajana ungtang hai petang to khai bige aduga to khai basina mahau lai dau male ba do thaina ima hoina thong ba di gi ga hapote da adum cheng dang hape hawai chu hapte ado sumaina kang tak hapse momon lawbani ko adugana machu de khoi gi sangtrak sang bodo khitang wat kane ba akhoi gi machu sangdraga su mahau di khuwa wa ma tawbani mayam do phajana to khai biraga hapchala je aduga akhoi gi cooker na tabda thong ba sidi makha de heta phaksan ba kasan ba tawdoini ko aduduna la gum ba thane ko thaina di ma hoina aduna aina la gi muhuta pangkhokla se oina tharabani aduna pangkhokla gum ba sidi soidra su tum sumaina heta thajan biu ko akhoi gi cooker na tabdu sumaina thajanba sina khoi gi maning da su kasanba phaksanba tawraroi aduga horen kaino mana singche dum phara toigini ko dum adu manam nungsina ba singche machet ama sojanbirage ko do sok tawrabudi horen ko na sok tawbada dum hapa su yaba ko ne do je hapchanba loirabani na ising khoi gi ising ayingba je hapase aduna pangkhokla se sumaina ising ingingai da hapauji ko gas da thangatringai da aduna khoi gi kaino tawdabane ba lengdabane ba aduga ama su haijarake khoi lengoi da gi lengdana ba maram se am laiba aduna soda se khoi gi ya ga da bajang da spoon ma hapchare ma khungkum jalaga hoje gas on taraga thangalasi ko adum khoi gi utti asangba je morok chu khitang yamna hapana haubani khitang kalap tawbodona aduna moro asubodo khitang amaga hapchale aduga si se khoi gi angtang phatlauna sogalan chi ko aduna sumaina hek soglakpaga padada bida mukhum je lauthopirase aduga khabai na otpa yade ko akhoi ngasai ge pangkhokla du mundringai da khabai thaba su yade khabai na okhairo raga ti lenge haina bane ba aduduna sumaina khoi gi mathak thang baje sumaina khitang hai petang namdabi ge okhai bana taba ngasai ge mathak se dum tawkhalaga leidana ko aduga khoi gi gas low flame da thamaga minute 10 amuk tapna sohange ba khoi gi tapna mulange khoi gi high flame da thamaga di oro padani dana aduna minute 10 amuk leiraga khoi gi pangkhokla do mulamane haiba kandu da sumaina gas se high flame da thamaga khoi gi khabai ne khitang toina otpi ba yare ko adum phatabda toiraga nangjala ne ba yam thuna aduna khitang nangjan ba horakpada khoi gi acha thauche punna chauba amagi chang da haijalani aduga thum chu dum thakchalase aduna sok tawbagi mahut ni ko thau hairi se thau ahingmani adu thum hek thakpaga khoi khabai thabi ganu ko ngasai gi thum du tumdringa da khabai na olaga di thum nam nammi jang ma haulai te haina bane ba
ꯑꯗꯨꯅ ꯊꯨꯝꯗꯨꯅꯦ ꯉꯁꯥꯏꯒꯤ ꯆꯊꯥꯎꯗꯨꯅꯦ ꯐꯖꯅ ꯁꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯕꯤꯔꯁꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯌꯥꯔꯅꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯪꯉꯀꯥꯟꯗ ꯅꯪꯖꯜꯂꯛꯈꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯖꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯊꯣꯡꯕ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯩꯁꯤꯗ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯒ ꯁꯣꯗꯥ ꯋꯥꯠꯄ ꯊꯨꯝ ꯋꯥꯠꯄ ꯍꯥꯞꯄꯤꯌꯨꯀꯣ ꯑꯩꯒꯤꯗꯤ ꯆꯞ ꯆꯥꯔꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯍꯤꯁꯤꯁꯨ ꯌꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯪꯉꯀꯥꯟꯗ ꯅꯪꯃꯜꯂꯁꯨ ꯐꯠꯇ꯭ꯔꯛ ꯐꯠꯇ꯭ꯔꯛ ꯂꯥꯎꯕꯗꯣ ꯍꯥꯎꯇꯦꯗ ꯀꯩꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯕꯗꯨꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯔꯒ ꯊꯥꯡꯗꯔꯒꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯥꯡꯗꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯁꯦ ꯘꯤ ꯈꯤꯇꯪ ꯊꯥꯛꯄꯗꯣ ꯑꯗꯨꯁꯨ ꯍꯥꯎꯕꯅꯤ ꯑꯗꯨꯅ ꯃꯍꯥꯎ ꯃꯈꯜ ꯑꯃꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯊꯥꯛꯑꯔꯣꯏꯒꯦ ꯉꯁꯥꯏꯒꯤ ꯎꯠꯅ ꯁꯦꯝꯕ ꯎꯠꯇꯤ ꯈꯔꯤ ꯃꯅꯝꯗꯣ ꯑꯗꯨ ꯅꯝꯕꯅꯦꯕ ꯘꯤ ꯊꯥꯛꯇꯕꯁꯤꯅ ꯑꯗꯨꯅ ꯊꯥꯛꯇ꯭ꯔꯕꯅꯦ ꯁꯤꯒꯤ ꯃꯅꯝꯁꯨ ꯃꯈꯜ ꯑꯃꯅꯤ ꯃꯍꯥꯎ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅ ꯕꯥꯎꯜ ꯑꯆꯧꯕꯁꯤꯗ ꯍꯥꯞꯊꯖꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯎꯇꯤ ꯈꯨꯊꯣꯡꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯍꯥꯏꯞꯀꯤ ꯄꯣꯏꯟꯗꯣ ꯄꯤꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯕꯥꯏ ꯕꯥꯏ